Langlena kapagari dathoi ibani bu pau phone da batarabra ai bu nangi konjal tadana karamna legani dathoi ibani gi mari se akoi ta song na khangkre ai bu kai do haibano dathoi nang lao ai nang hina pau tadana leiba ngam loye asumna langlen kappa yaba mangkai kaplaga kairaba phone adu puduna magi kada jangle phamungda mu makhong yantaduna phamlaga mangduna lei amuksu khali horen manamada mabungna sawbugi maram hanglage khali numidangi matamne langlen chak loraga manamabu kaubalai langlena manamada ire inama tachaudi kai chatkige manamana khumai matha sarabnina yu thakpa muk chatkhredana adoina ma akoi ta chau saurido kanana kari hairage ibe ma hoidi leisabi farabnina nupa koina ne ne khangliba natik napa chai cha di khangdana o noige nanem bokto laga chairame ye layoi khraba ima bajibusu puthoktu yam thina chairam male langlen mana haribudu tumina maru luthaduna taduna le mana mu makha tare langlen ina mawa hage nang nupa do tokno ina kaira khunba makhoina lairba khoibu hanthana khali sanga oiba pamde aduga mama dusu khara laidaba mi mali hai aikhoi laijarabasu mingondage lupa ama nirga sabadi natedana matungda amu hana asigumbase thohanganu nang nupa duga tuknabana khwaidagi afaba oini langlen mana hairibasingdugi ona tainabada tapna haire inama chak thirame nanausu phamduna ngayuri chak chathuknaba tawrase mana makha tare ai noi ta chawlaga charage noi chathuro langlen wa makha tarudre tumina dum tholai chak sangda nanauna che char silao lamana sidore langlen na khome nanau nang charo ai pukse yam nungaite chara hendoga phabare yengage nanauna itaimadi ta chawhalaga charge haye nang charo aduga ne konchingdo asima taida thanamuko nanauna khome hoi langlen mathoi nungaita magi ka ta changkha wakhal mayamna phumbangna duna tumin ungduna le somdasu bimex na phone wari sanaringe line tatkibaduda langlen gi phone mai yaudaba oiramni khalam adubu numidangi matam yawrala phawbuda line adum phangdabaduda kaidarubajano khalam masu tumpham chapam bude khangdra phone langlen su bimex ka pawphongna drabada kappa yaba kapse adubu manau nupa nanau tumba sanglakpate kapningba khangjiladuna tumba themlami phana thengla phawba tumthaba yamde usinasin ngayak tumtharami langlen ni mamangda bimex purami bimex na langlen da nungmi tawna nungsi nenglakpa saktamdo urami langlen makeup thoklai phukagutuna phamung mayada phamlagale mitlugi pisu jinthaba hore langlen khangpa ngamlaktraduna makutna machin melaga pena kapthore sum kapage makhot tabada nanau mikap thore che kaidawrage langlen na khomi ha kaisu tawde mangda phattaba uba adugini nanauna aduk chawraga kirira haise kibai nateda ima ka bajiga do mangda uramba
ꯑꯗꯨꯗ ꯁꯨꯝ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯇꯅ ꯀꯞꯄꯅꯦ ꯅꯪ ꯇꯨꯝꯕ ꯌꯥꯗ꯭ꯔꯕꯣ ꯁꯦ ꯇꯨꯝꯃꯣ ꯃꯇꯝꯁꯤꯁꯨ ꯌꯥꯝ ꯊꯦꯡꯂꯝꯃꯅꯤ ꯇꯨꯝꯊꯣꯛꯑꯣꯁꯦ ꯑꯁꯨꯝꯅ ꯂꯥꯡꯂꯦꯟ ꯃꯅꯥꯎꯄꯥꯕꯨ ꯊꯦꯝꯂꯒ ꯇꯨꯝꯃꯟꯈ꯭ꯔꯦ ꯂꯥꯡꯂꯦꯟꯗꯤ ꯑꯍꯤꯡꯗꯣ ꯇꯨꯝꯊꯗꯅ ꯑꯗꯨꯝ ꯅꯣꯡꯉꯥꯟꯈ꯭ꯔꯦ ꯅꯣꯡꯉꯥꯜꯂꯒ ꯑꯃꯨꯛ ꯂꯥꯡꯂꯦꯟ ꯂꯧ ꯂꯤꯡꯕ ꯆꯠꯈ꯭ꯔꯦ ꯂꯧꯕꯨꯛꯇ ꯂꯧ ꯂꯤꯡꯕꯤꯁꯤꯡꯅ ꯂꯥꯡꯂꯦꯟꯒꯤ ꯃꯔꯝꯗ ꯋꯥ ꯉꯥꯡꯅꯔꯦ ꯂꯧ ꯂꯤꯡꯕꯤ ꯑꯃꯅ ꯏꯆꯥ ꯂꯥꯡꯂꯦꯟꯁꯦ ꯃꯔꯥꯏꯕꯛ ꯑꯣꯟꯊꯣꯛꯅ ꯊꯤꯈ꯭ꯔꯦꯗꯀꯣ ꯃꯅꯝ ꯑꯃ ꯂꯥꯛꯑꯒ ꯑꯋꯥꯕ ꯈꯔ ꯃꯈꯩ ꯐꯔꯅꯤ ꯈꯜꯂꯨꯔꯒ ꯑꯃꯨꯛꯀ ꯍꯦꯟꯅ ꯊꯕꯛ ꯍꯥꯞꯆꯤꯟꯕ ꯑꯣꯏꯅ ꯇꯧꯔꯦꯅꯦ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯦ ꯍꯣꯏꯅꯦ ꯑꯩꯁꯨ ꯑꯗꯨꯃꯥꯏꯅ ꯇꯥꯏꯅꯦ ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯧꯁꯤꯡꯁꯤꯅ ꯑꯁꯨꯛ ꯌꯥꯝ ꯇꯜꯂꯤꯁꯤꯕꯣ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯈꯨꯝꯃꯤ ꯈꯪꯗꯦ ꯈꯪꯗꯦ ꯑꯩꯈꯣꯏꯅ ꯃꯧ ꯑꯣꯏꯔꯛꯄ ꯀꯥꯟꯗꯗꯤ ꯏꯅꯦꯝ ꯏꯀꯨ ꯑꯍꯜ ꯂꯃꯟꯁꯤꯡꯁꯦ ꯑꯣꯟꯊꯣꯛꯅ ꯀꯤꯅ ꯆꯠꯂꯦ ꯃꯃꯥꯡꯗ ꯇꯨꯄꯠ ꯁꯝꯕ ꯐꯥꯎ ꯍꯦꯛ ꯉꯝꯖꯔꯛꯇꯦ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯧꯁꯤꯡꯁꯤꯗꯤ ꯃꯉꯛ ꯌꯥꯝ ꯊꯦꯛꯀꯠꯂꯤ ꯑꯁꯨꯝꯅ ꯂꯧ ꯂꯤꯡꯕꯤꯁꯤꯡꯅ ꯉꯥꯡꯂꯤꯕꯗꯣ ꯂꯥꯡꯂꯦꯟꯗꯤ ꯍꯣꯏꯁꯨ ꯍꯥꯏꯗꯦ ꯃꯥꯏꯁꯨ ꯍꯥꯏꯗꯦ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯇꯧꯗꯨꯅ ꯂꯩ ꯂꯧ ꯂꯤꯡꯕ ꯂꯣꯏꯔꯒ ꯃꯌꯨꯝꯗ ꯀꯥꯔꯛꯄ ꯃꯇꯝꯗ ꯁꯣꯅꯤꯌꯥ ꯂꯥꯡꯂꯦꯟ ꯍꯣꯏꯗ ꯂꯩꯔꯝꯃꯤ ꯂꯥꯡꯂꯦꯟꯅ ꯑꯦ ꯁꯣꯅꯤꯌꯥ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯂꯥꯛꯄ ꯑꯩꯈꯣꯏꯗ ꯁꯨꯝ ꯂꯥꯛꯏꯔꯣ ꯁꯣꯅꯤꯌꯥꯅ ꯈꯨꯝꯃꯩ ꯀꯨꯏꯗ꯭ꯔꯤꯗ ꯂꯥꯛꯇ ꯉꯥꯏꯔꯤ ꯑꯩꯈꯣꯏ ꯃꯥꯏꯅ ꯅꯪ ꯑꯝꯇ ꯀꯧꯔꯨꯆꯣꯅ ꯂꯥꯛꯄꯅꯤ ꯀꯩꯒꯤꯅꯣ ꯍꯥꯏꯁꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯈꯪꯗꯤꯌꯦ ꯉꯥꯛꯇꯪ ꯆꯠꯂꯨꯁꯦ ꯂꯥꯡꯂꯦꯟꯅ ꯑꯩ ꯏꯔꯨꯖꯔꯨꯈꯤꯒꯦ ꯑꯗꯨꯒ ꯂꯥꯛꯑꯒꯦ ꯁꯣꯅꯤꯌꯥꯅ ꯈꯨꯝꯃꯤ ꯂꯨꯖꯔꯨꯔꯣ ꯑꯩ ꯉꯥꯏꯔꯒꯦ ꯅꯅꯥꯎ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯦ ꯆꯦ ꯁꯣꯅꯤꯌꯥ ꯑꯩꯈꯣꯏ ꯆꯦꯗꯣ ꯉꯔꯥꯡꯁꯨ ꯆꯥꯛ ꯆꯥꯗꯕꯅꯤ ꯆꯥꯛ ꯆꯥꯔꯒ ꯑꯣꯏꯅ ꯆꯠꯃꯤꯟꯅꯔꯣ ꯁꯣꯅꯤꯌꯥ ꯌꯥꯝ ꯉꯛꯅ ꯑꯦ ꯉꯔꯥꯡꯁꯨ ꯆꯥꯛ ꯆꯥꯗꯕ ꯑꯗꯨꯒ ꯑꯃꯨꯛ ꯂꯧ ꯀꯨꯝꯃꯤꯕ ꯅꯪꯗꯤ ꯌꯥꯝ ꯀꯜꯂꯤꯅ ꯂꯥꯡꯂꯦꯟꯅ ꯍꯥꯏꯔꯦ ꯍꯧꯖꯤꯛꯁꯨ ꯂꯥꯝꯕ ꯐꯥꯎꯗꯦꯗ ꯍꯧꯖꯤꯛꯁꯨ ꯑꯃꯨꯛ ꯂꯥꯝꯕ ꯐꯥꯎꯗ꯭ꯔꯤꯕ ꯍꯩꯃꯥ ꯅꯪꯗꯤ ꯄꯨꯔꯥ ꯑꯥꯏꯔꯟ ꯂꯦꯗꯤꯅꯤꯅ ꯂꯥꯡꯂꯦꯟ ꯌꯥꯝ ꯅꯣꯛꯅꯤꯡꯗꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯔꯦ ꯁꯤꯗꯤ ꯀꯩꯁꯨ ꯅꯠꯇꯦꯗ ꯁꯤꯗꯒꯤ ꯍꯦꯟꯕ ꯀꯌꯥ ꯑꯃꯁꯨ ꯍꯩꯔꯛꯄ ꯌꯥꯏ ꯐꯔꯦꯁꯦ ꯑꯩ ꯄꯨꯈ꯭ꯔꯤꯗ ꯏꯔꯨꯖꯒꯦ ꯅꯪ ꯉꯥꯏꯔꯨ ꯂꯥꯛꯑꯣ ꯃꯈꯣꯏ ꯑꯅꯤ ꯄꯨꯈ꯭ꯔꯤꯗ ꯂꯥꯛꯑꯦ ꯁꯣꯅꯤꯌꯥꯅ ꯇꯞꯅ ꯍꯥꯏꯔꯦ ꯗꯥ ꯕꯤꯃꯦꯛꯁꯀ ꯅꯈꯣꯏ ꯑꯅꯤ ꯁꯥꯎꯅꯕ꯭ꯔꯥ ꯁꯥꯎꯅꯗꯦꯗ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯅ ꯁꯥꯎꯅꯕ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯃꯥ ꯑꯩꯉꯣꯟꯗ ꯍꯥꯏꯗ꯭ꯔꯤ ꯃꯥꯗꯤ ꯑꯩꯕꯨ ꯍꯔꯥꯎꯍꯟꯕꯇꯅꯤ ꯑꯩꯅ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯔꯒ ꯃꯥꯅ ꯄꯦꯟꯖꯕꯅꯤ ꯑꯗꯨꯗꯤ ꯀꯩꯒꯤꯅꯣ ꯅꯪꯒꯤ ꯐꯣꯟꯗꯨ ꯁꯨꯡꯆꯠ ꯆꯠꯇ꯭ꯔꯦ ꯍꯥꯏꯅ ꯍꯟꯗꯛꯃꯨꯛꯇꯤ ꯂꯥꯡꯂꯦꯟ ꯃꯔꯨ ꯂꯨꯛꯊꯈ꯭ꯔꯦ ꯃꯄꯤ ꯏꯔꯥꯁꯨ ꯆꯦꯜꯂꯦ ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯑꯦ ꯑꯩꯒꯤ ꯐꯣꯟꯗꯨ ꯀꯥꯏꯈ꯭ꯔꯦ ꯁꯣꯅꯤꯌꯥ ꯍꯥ ꯀꯃꯥꯏꯅ ꯑꯩꯈꯣꯏ ꯇꯥꯆꯧꯅ ꯊꯨꯒꯥꯏꯈ꯭ꯔꯦ ꯁꯣꯅꯤꯌꯥꯅ ꯈꯨꯝꯃꯩ ꯑꯁ ꯅꯪꯒꯤ ꯀꯦꯁꯁꯤꯗꯤ ꯌꯥꯝ ꯂꯨꯔꯦ ꯁꯤꯗꯤ ꯁꯠ ꯁꯠ ꯂꯨꯖꯔꯣ ꯑꯩꯈꯣꯏꯗ ꯆꯠꯁꯦ ꯗꯥ ꯕꯤꯃꯦꯛꯁꯇꯣ ꯑꯩꯉꯣꯟꯗ ꯀꯣꯜ ꯇꯧꯔꯝꯃꯤ ꯑꯗꯨꯒꯤꯅꯦ ꯑꯩꯅ ꯂꯥꯛꯏꯁꯦ ꯅꯪ ꯃꯥꯒ ꯑꯝꯇ ꯋꯥꯔꯤ ꯁꯥꯟꯅꯧ ꯂꯥꯎ ꯂꯥꯡꯂꯦꯟꯅ ꯍꯥꯏꯔꯦ ꯁꯣꯅꯤꯌꯥ ꯑꯩ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯗꯕꯁꯦ ꯌꯥꯝ ꯋꯥꯏ ꯑꯗꯨꯕꯨ ꯋꯥꯔꯤ ꯍꯦꯛ ꯁꯥꯟꯅꯔꯨꯕꯗ ꯃꯥꯅ ꯑꯩꯉꯣꯟꯗ ꯋꯥꯍꯪ ꯃꯌꯥꯝ ꯑꯃ ꯍꯪꯂꯛꯀꯅꯤ ꯑꯩ ꯋꯥꯍꯪꯁꯤꯡꯗꯨꯒꯤ ꯄꯥꯎꯈꯨꯝ ꯀꯔꯝꯅ ꯄꯤꯗꯣꯏꯅꯣ ꯁꯣꯅꯤꯌꯥꯅ ꯍꯥꯏꯔꯦ ꯇꯥꯆꯧꯅ ꯐꯣꯟ ꯄꯥꯏ ꯈꯪꯂꯛꯄꯗꯒꯤ ꯁꯥꯎꯗꯨꯅ ꯊꯨꯒꯥꯏꯈ꯭ꯔꯦ ꯍꯥꯏꯔꯣ ꯑꯗꯨꯒ ꯂꯣꯏꯔꯦꯗ ꯑꯗꯣ ꯀꯩꯒꯤꯅꯣ ꯇꯥꯆꯧꯅ ꯐꯣꯟ ꯊꯨꯒꯥꯏꯔꯤꯕꯣ ꯅꯣꯏꯗ ꯆꯠꯂꯒ ꯐꯖꯅ ꯍꯥꯏꯔꯒꯦ ꯍꯣꯏ ꯁꯠ ꯁꯠ ꯂꯣꯏꯁꯤꯜꯂꯣ ꯑꯗꯨꯗꯤ ꯂꯥꯡꯂꯦꯟ ꯏꯔꯨꯖꯕ ꯂꯣꯏꯔꯒ ꯁꯣꯅꯤꯌꯥꯅ ꯌꯥꯗꯗꯨꯅ ꯅꯝꯗꯅ ꯆꯥꯛ ꯈꯔ ꯆꯥꯃꯤꯟꯅꯔꯦ ꯑꯗꯨꯒ ꯁꯣꯅꯤꯌꯥ ꯍꯣꯏꯗ ꯂꯥꯛꯑꯦ ꯐꯣꯟ ꯊꯨꯒꯥꯏꯕꯒꯤ ꯃꯔꯝꯁꯨ ꯁꯣꯅꯤꯌꯥꯗ ꯂꯣꯏꯅ ꯇꯝꯂꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯁꯣꯅꯤꯌꯥꯗ ꯕꯤꯃꯦꯛꯁ ꯐꯣꯟ ꯇꯧꯔꯦ ꯁꯣꯅꯤꯌꯥꯅ ꯂꯥꯡꯂꯦꯟꯗ ꯄꯥꯏꯌꯨ ꯍꯥꯏꯗꯅ ꯐꯣꯟ ꯑꯗꯨ ꯄꯤ ꯂꯥꯡꯂꯦꯟ ꯇꯞꯅ ꯄꯥꯏꯈꯠꯂꯦ ꯕꯤꯃꯦꯛꯁꯅ ꯍꯥꯏꯔꯦ ꯍꯜꯂꯣ ꯁꯣꯅꯤꯌꯥ ꯂꯥꯡꯂꯦꯟ ꯍꯣꯏꯗ ꯆꯠꯂꯨꯕ꯭ꯔꯣ ꯂꯥꯡꯂꯦꯟ ꯕꯤꯃꯦꯛꯁꯀꯤ ꯃꯈꯣꯜ ꯇꯥꯕꯗ ꯃꯄꯤ ꯏꯔꯥ ꯆꯦꯟꯕ ꯍꯧꯔꯦ ꯕꯤꯃꯦꯛꯁ ꯈꯪꯈꯤꯅꯤ ꯍꯥꯏꯗꯨꯅ ꯀꯞꯄ ꯈꯪꯖꯩ ꯕꯤꯃꯦꯛꯁꯨ ꯀꯣꯜ ꯔꯤꯁꯤꯞꯇꯤ ꯇꯧꯔꯒ ꯀꯩꯁꯨ ꯈꯨꯝꯂꯛꯇꯕꯗꯨꯗ ꯑꯃꯨꯛꯀ ꯀꯧꯔꯦ ꯁꯣꯅꯤꯌꯥ ꯍꯜꯂꯣ ꯍꯜꯂꯣ ꯂꯥꯡꯂꯦꯟ ꯌꯥꯝ ꯇꯞꯅ ꯗꯥꯊꯣꯏ ꯕꯤꯃꯦꯛꯁ ꯂꯥꯡꯂꯦꯟ ꯀꯩꯒꯤꯅꯣ ꯅꯪꯒꯤ ꯐꯣꯟ ꯁ꯭ꯋꯤꯆ ꯑꯣꯐ ꯑꯗꯨꯝ ꯂꯩꯔꯤꯗꯤ ꯗꯥꯊꯣꯏ ꯑꯩꯒꯤ ꯐꯣꯟꯗꯣ ꯏꯁꯤꯡꯗ ꯇꯥꯕꯗꯒꯤ ꯌꯥꯈꯤꯗ꯭ꯔꯦ ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯡꯂꯦꯟ ꯕꯤꯃꯦꯛꯁ ꯇꯥꯈꯤꯅꯤ ꯈꯟꯗꯨꯅ ꯃꯈꯨꯠꯅ ꯃꯆꯤꯟ ꯃꯦꯜꯂꯒ ꯀꯞꯄꯤ ꯕꯤꯃꯦꯛꯁꯨ
अपंग मिदी नत्तबनिना लांगलेन करिगुम्बा खरा तौरे खंगलदुना तपना कौरे लांगलेन लांगलेन हंदक्ति कप्पा खांगतपदा खुम्बा ngamdre बिमेक्स अमुकसु कौरे लांगलेन दादा वा हाइगिसे ताब्रा दादा ना हाइसे लांगलेन लांगलेन याम तपना ताये नंग आइबु कयाम नुक्सिगे बिमेक्स की वाहंगदुदा लांगलेन अमुका हेना मबुंगनि नुक्सिरदुना हंतमुक्ति हिक हिक कपथोरे बिमेक्स ना मखा तारे ओ लांगलेन नंगी अदुगुम मतौदो आइगोंदा उतकेन कइदौबगी नंगना दुमाइना तौरगा आई यामना वाई से कपकनोबा दादाना हंगलिदो सेंगना कुम लांगलेन कपngang तौना हाइरे नुंगसिये आई दाथोइबु थमोइ सिंगना नुंगसिये दाथोइगा आइगा काइनरदि आई हिंगबा ngamgani हाइबा थाजदि ngarangsu दाथोइगी वाखलदा अहिंग तुंबा यादे चाक चानिंगबसु अमथा फाउदे बिमेक्सना अदो कपकनोबा कपतना हायो नंगना कपसे आई हम नुंगाइतेबा आई कपतना याम खांगजबनी अदो ngamdiye आई याम कपनिंगे दाथोय इबानी काइनगदरा खनबदा आई याम पाखले फरेसे नंग नाइबु थमोइ सेंगना नुंसिबा मक्ता ओइरदि आइगोंदा वा लोटगन असेंगबदो आयो फोन चत्रिदो काइगनो इसिंगदा ताखिबदै याखिदबने नत्ते असेंगबदो आयो लांगलेन कइगिनो नंगना आइगोंदा वा लोटलिदो आइसे नंगोंदगी याम लानख्रबो लांगलेन खुमै नत्ते दाथोय अदुमाइना हाइनु दाथोयदि आइगोंदा केमता लांदी आइगी फनबदा होनबीबने अदुदि हायो फोन दो कइदौखरगे लांगलेन तपना अखोइ तासोंना थुगाइखरे कई मरमगे लांगलेन खुमलखिद्रे बिमेक्सना मखा तारे हायु लांगलेन नंग आइगोंदा वा अमता लोटके खनगनु करिगुम्बा नंगना आइगोंदा वा हेक लोलमनबा आइसे नंगी नमांगदा लेपा ngamdana मफमसिदा सुम अरोइबा ओइकिबा ओइसनु लांगलेना दाथोय कइनु नंगना हाइदुबो अदुमाइना हाइनु आई दाथोय याउद्रदि हिंबा ngamloye अदुमाइना हाइगनु अदुदि हायु ताचौना फोन थुगाइबगी मरम अदुगा नंगना कप्पगी मरम आइगोंदा सेंगना हायु लांगलेन मखा तारे आइना वारी सिंगसे हाइरुरगा दाथोयगा इमागा अमुक खतनरदि ओ आई बाप तारे फरेसे लांगलेन नंग कैसु खनगनु अदुमाइना अवाबा वाखल खनगनु नंगना खलिबसिंगदो ओइरोइदबा ngaktani आइना नंगिदमा लेपलिबसिदि मखोइना इबानीगी मरीदा अयतपा कयामा पीरबसु थुकाइनबा फना होनरबसु लेपकदबा आइना नंगिदमक लेपिसिदि लांगलेन थौना लयु आइना थोकलप फावबदंदि नंग उमनमक्तो खांगदुना लेरम आइसु कुइररोय था अमा मुक्ता ngaire लांगलेन दाथोय इमा होइना याद्रदि बिमेक्सना वा मरक फथले लांगलेन नंग वा मखा तारनु नंग ना हयंवाई पुंछि जुबा लेमिनदुइसे इमा होइगे नते आइगनि लांगलेन खुमे अदो दाथोय नंग इमागा खनगनुको होइसे खनरोय अदो हयेंसु सी मतमसिदा सोनियागी फोनसिदा इबानी वारी सानसिगो अदुगा आई फोन अमा थारकनबा तौगे संजिता हाइखिगे लांगलेन खुमे दाथोय फोन पिरकनु आई दाथोय थोकलप फावबो ngaige वखल नुंगाइतबसु खल्लोइगे आई फोन पाइबदि किरे आई पाइरोइगे असुमना लांगलेना याददुना फोन दि पाइद्रे अदुबु सोनियागी फोन ददि वारी अदुम सानरमी लांगलेन थोइने वखल नुंगाइतबसु खल्लुद्रे बिमेक्सना मागिदमक लेपीबना खरम मखैदि वखल चौथोकचरमी सोमदा बिमेक्सु मयुमदा फोन तौरगा ममागा वारी सानसिरा खलमनी अदुबु मयुमदा थोगा वारी होइना फजना सारगे खनुना फोन तौरुद्रे नाकल अमरोमदना बिमेक्स की ममाना बिमेक्सबु लुहोंगनबा डॉक्टर नुपी अमा हाइना चिंगनरमी नोंमा मचा नुपादा फोन तौरमी लुहोंगबगी वाफमदु हौदोक्लमी बिमेक्सना हाइरे इमा कानदबदा वाथी वरेम याम तौनु नोय चोपचनिको ममाना खुमै करीगी वाथी वरेमनो
ꯃꯃꯥꯅ ꯃꯆꯥꯒꯤꯗꯃꯛ ꯐꯠꯇꯅꯕ ꯁꯤꯟꯕ ꯍꯧꯅꯕ꯭ꯔꯣ? ꯑꯩꯅ ꯁꯤꯜꯂꯤꯁꯦ ꯅꯪꯒꯤꯗꯃꯛ ꯐꯅꯕꯅꯤ. ꯅꯨꯄꯤ ꯃꯆꯥꯗꯣ ꯃꯁꯥꯁꯨ ꯗꯣꯛꯇꯔ ꯑꯣꯏꯔꯕꯅꯤ. ꯚꯤꯃꯦꯛꯁꯅ ꯍꯥꯏꯔꯤ. ꯍꯣ ꯗꯣꯛꯇꯔ ꯑꯣꯏꯒꯦꯔꯥ ꯁꯥꯏꯟꯇꯤꯁ ꯑꯣꯏꯒꯦꯔꯥ ꯄꯥꯝꯗ꯭ꯔꯗꯤ ꯄꯥꯝꯗ꯭ꯔꯦ. ꯅꯨꯄꯤꯗꯣ ꯏꯃꯥ ꯍꯣꯏꯒ ꯂꯩꯃꯤꯟꯅꯒꯗꯕ ꯅꯠꯇꯦ. ꯑꯩꯒꯅꯦ ꯂꯩꯃꯤꯟꯅꯗꯣꯏꯗꯣ. ꯑꯩꯒꯤ ꯑꯄꯥꯝꯕ ꯑꯗꯨꯝ ꯊꯤꯖꯒꯦ. ꯅꯣꯏ ꯈꯨꯠ ꯊꯤꯡꯖꯤꯟꯕꯤꯔꯛꯀꯅꯨ. ꯃꯃꯥꯅꯦ. ꯍꯩ ꯃꯗꯨ ꯌꯥꯔꯣꯏꯅꯦ. ꯖꯨꯠ ꯆꯥꯗꯕ ꯏꯃꯨꯡꯒꯤ ꯅꯨꯄꯤꯗꯣ ꯏꯃꯧ ꯑꯣꯏꯕ ꯄꯥꯝꯗꯦꯅꯦ. ꯏꯃꯥꯅ ꯄꯥꯝꯗ꯭ꯔꯁꯨ ꯂꯩꯃꯤꯟꯅꯒꯗꯕ ꯑꯩꯅꯗꯤ ꯄꯥꯝꯃꯗꯤ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ? ꯌꯥꯔꯦ ꯏꯃꯥ, ꯋꯥ ꯌꯥꯝ ꯁꯥꯡꯊꯔꯅꯨ, ꯊꯝꯃꯣ. ꯃꯃꯥꯅ. ꯅꯪ ꯍꯧꯖꯤꯛ ꯅꯨꯄꯤꯗꯨꯒ ꯄꯥꯎ ꯐꯥꯎꯅꯔꯤꯕ꯭ꯔꯥ? ꯚꯤꯃꯦꯛꯁꯅ. ꯐꯥꯎꯅꯗ꯭ꯔꯗꯤ ꯀꯩꯅꯣ? ꯀꯩꯗꯧꯕꯒꯤ ꯐꯥꯎꯅꯔꯣꯏꯗꯣꯏꯅꯣ? ꯚꯤꯃꯦꯛꯁꯀꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯃꯥꯗꯨ ꯇꯤꯡ ꯂꯥꯎꯅ ꯁꯥꯎꯈ꯭ꯔꯦ. ꯍꯣꯏ ꯃꯥꯏ ꯍꯥꯏꯔꯝꯗꯅ ꯐꯣꯟ ꯁꯠ ꯀꯛꯊꯠꯈꯤ. ꯑꯗꯨꯒ ꯃꯆꯤꯟꯗ ꯁꯣꯜꯂꯤ. ꯐꯩ ꯐꯩ. ꯑꯗꯨꯒꯤ ꯅꯨꯄꯤꯗꯣ ꯃꯉꯛ ꯌꯥꯝ ꯀꯜꯂꯤꯅꯦ. ꯀꯌꯥꯗ ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯤꯅꯣ. ꯃꯥ ꯑꯩꯒꯤ ꯏꯒꯨꯟꯁꯦ ꯈꯪꯗ꯭ꯔꯤ. ꯌꯦꯡꯉꯨ ꯌꯦꯡꯉꯨ. ꯑꯩꯅ ꯀꯩꯗꯧꯔꯛꯀꯦ ꯌꯦꯡꯉꯨ. ꯍꯦꯔꯥ ꯂꯋꯥꯏ ꯃꯆꯥ ꯀꯩ ꯆꯨꯕꯤꯁꯤꯗꯤ. ꯅꯨꯃꯤꯠ ꯑꯁꯤ ꯍꯧꯈ꯭ꯔꯦ. ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯚꯤꯃꯦꯛꯁꯀꯤ ꯃꯃꯥ ꯂꯥꯡꯂꯦꯟꯒꯤ ꯃꯌꯨꯝꯗ ꯂꯥꯛꯏ. ꯂꯩꯀꯥꯏꯒꯤ ꯑꯉꯥꯡ ꯑꯃꯗ ꯂꯥꯡꯂꯦꯟꯒꯤ ꯃꯌꯨꯝ ꯍꯪꯂꯗꯨꯅ ꯆꯪꯂꯛꯏ. ꯆꯨꯏ ꯇꯥꯐꯝꯗ ꯂꯦꯞꯂꯒ ꯌꯨꯝꯁꯤꯕꯨ ꯃꯤ ꯂꯩꯕ꯭ꯔꯣ? ꯂꯥꯡꯂꯦꯟꯒꯤ ꯃꯅꯝꯃ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ. ꯀꯅꯥ? ꯌꯨꯝꯁꯤꯕꯨ ꯂꯥꯡꯂꯦꯟ ꯍꯣꯏꯒꯤ ꯅꯠꯇꯕ꯭ꯔꯥ? ꯃꯥꯅꯤ, ꯂꯥꯡꯂꯦꯟꯗꯣ ꯏꯆꯜ ꯅꯨꯄꯤꯅꯤ. ꯑꯣ, ꯃꯁꯥꯕꯨ ꯂꯩꯕꯤꯕ꯭ꯔꯥ? ꯑꯩ ꯃꯥꯒ ꯑꯝꯇ ꯎꯅꯒꯦ. ꯃꯅꯝꯃꯅ. ꯂꯩꯌꯦ, ꯀꯧꯊꯣꯔꯛꯀꯦ. ꯌꯥꯅꯤ, ꯁꯣꯝꯗ ꯀꯥꯈꯠꯄꯤꯔꯣ. ꯌꯥꯔꯦ, ꯑꯩ ꯐꯝꯃꯔꯣꯏ. ꯃꯁꯥ ꯑꯝꯇ ꯀꯧꯊꯣꯛꯄꯤꯔꯣ. ꯂꯥꯡꯂꯦꯟꯒꯤ ꯃꯅꯝꯃ ꯏꯃꯨꯡ ꯆꯪꯈꯤ. ꯂꯥꯡꯂꯦꯟ ꯇꯞꯅ ꯊꯣꯛꯂꯛꯏ. ꯂꯥꯡꯂꯦꯟ ꯎꯕꯗ ꯚꯤꯃꯦꯛꯁꯀꯤ ꯃꯃꯥꯅ ꯍꯥꯏ. ꯏꯕꯦꯝꯃ ꯅꯪꯂꯥ ꯂꯥꯡꯂꯦꯟ ꯍꯥꯏꯁꯦ? ꯑꯧ ꯃꯥꯅꯦ. ꯀꯅꯥ? ꯑꯩ ꯚꯤꯃꯦꯛꯁꯀꯤ ꯃꯃꯥꯅꯤ. ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯂꯥꯡꯂꯦꯟ ꯁ꯭ꯋꯥꯏ ꯂꯥꯎꯏ. ꯄꯥꯈꯠꯄꯅ ꯃꯁꯥꯗꯨ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯕ ꯍꯧꯔꯛꯂꯦ. ꯚꯤꯃꯦꯛꯁꯀꯤ ꯃꯃꯥ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤ. ꯅꯪ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯄꯥꯝꯃꯤ. ꯏꯆꯥꯗꯨ ꯅꯤꯡꯊꯧꯅꯤ. ꯃꯇꯣꯝꯇꯅꯤ. ꯑꯔꯦꯝꯕꯗ ꯃꯥꯡꯍꯟꯅꯤꯡꯗꯦ. ꯅꯪ ꯃꯥꯒ ꯄꯥꯎ ꯐꯥꯎꯅꯗꯅꯕ ꯑꯩꯅ ꯍꯥꯟꯅꯁꯨ ꯅꯕꯨꯡꯗꯨꯗ ꯋꯥꯔꯅꯤꯡ ꯄꯤꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯅꯪꯁꯦ ꯑꯅꯝ ꯌꯥꯝꯅ ꯀꯟꯕ ꯖꯥꯠꯅꯤꯅꯦ ꯍꯥ? ꯐꯔꯦ, ꯃꯁꯤꯅ ꯃꯁꯤ ꯑꯣꯏꯈ꯭ꯔꯦ. ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯅꯪ ꯃꯥꯒ ꯄꯥꯎ ꯐꯥꯎꯅꯕ ꯌꯥꯔꯣꯏ. ꯏꯆꯥꯗꯣ ꯂꯨꯍꯣꯡꯅꯕ ꯃꯇꯝ ꯂꯦꯞꯂꯕꯅꯤ. ꯅꯨꯄꯤꯗꯨꯁꯨ ꯗꯣꯛꯇꯔꯅꯤ. ꯅꯪꯒꯨꯝꯕ ꯅꯠꯇꯦ. ꯅꯪꯗꯤ ꯅꯣꯏ ꯁ꯭ꯋꯥꯏꯗꯒꯤ ꯃꯥꯟꯅꯕ ꯊꯤꯔꯒ ꯆꯥꯛꯇꯥꯃꯤꯟꯅꯧ ꯀꯩꯅꯣ. ꯅꯇꯤꯛ ꯅꯄꯥ ꯆꯥꯗꯅ ꯑꯋꯥꯡꯕ ꯊꯥ ꯂꯥꯝꯒꯦ ꯍꯥꯏꯅꯁꯨ ꯈꯟꯒꯅꯨ. ꯃꯗꯨ ꯀꯩꯁꯨ ꯀꯥꯟꯅꯔꯣꯏ. ꯑꯩꯅ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯍꯥꯏꯔꯤ. ꯅꯪ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯄꯥꯎ ꯐꯥꯎꯅꯔꯝꯕ ꯌꯥꯔꯣꯏ. ꯍꯦꯛ ꯐꯥꯎꯅꯔꯝꯃꯕ ꯍꯟꯗꯛꯇꯤ ꯅꯪ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯅꯨ. ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯚꯤꯃꯦꯛꯁꯀꯤ ꯃꯃꯥꯗꯨ ꯐꯠ ꯂꯩꯊꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ. ꯉꯁꯥꯏ ꯃꯈꯩ ꯃꯔꯨ ꯂꯨꯛꯊꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯝꯕ ꯂꯥꯡꯂꯦꯟ ꯃꯄꯤ ꯆꯗꯨꯝ ꯇꯥꯕ ꯍꯧꯔꯛꯏ. ꯃꯅꯝꯃꯁꯨ ꯉꯁꯥꯏ ꯃꯈꯩ ꯊꯣꯡꯖꯤꯟ ꯃꯔꯨꯝꯗꯒꯤ ꯇꯥꯔꯤꯕꯅꯤ. ꯚꯤꯃꯦꯛꯁꯀꯤ ꯃꯃꯥ ꯍꯦꯛ ꯆꯠꯈꯤꯕꯒ ꯊꯣꯛꯂꯛꯇꯨꯅ ꯂꯥꯡꯂꯦꯟꯗ ꯆꯩꯕ ꯍꯧꯔꯛꯏ. ꯐꯖꯔꯦꯅꯦ ꯁꯦ, ꯃꯤꯃꯥꯡ ꯊꯣꯛꯑꯕ. ꯑꯩꯅ ꯁꯤ ꯊꯣꯛꯀꯅꯦꯅ ꯅꯍꯥꯟ ꯍꯥꯏꯕꯤꯕ ꯅꯠꯇ꯭ꯔꯣ? ꯑꯅꯝ ꯌꯥꯝ ꯀꯜꯂꯤꯅꯦ. ꯅꯪꯁꯦ ꯃꯣꯟꯅ ꯁꯦꯡꯒꯥꯎ ꯂꯥꯛꯄꯤ ꯍꯥꯏꯕꯗꯣ ꯅꯪ ꯇꯥꯔꯦꯅꯦ ꯍꯥ? ꯅꯪ ꯃꯥ ꯅꯠꯇ꯭ꯔꯗꯤ ꯃꯅꯤꯄꯨꯔꯁꯤꯗ ꯅꯨꯄꯥ ꯑꯝꯇ ꯂꯩꯖꯗ꯭ꯔꯕ ꯍꯥ? ꯐꯩ ꯐꯩ. ꯅꯪ ꯈꯪꯅꯦꯕ ꯅꯕꯨꯡꯗꯣ ꯍꯜꯂꯛꯈꯤꯁꯅꯨ. ꯅꯨꯡꯉꯥꯏꯅꯤꯗꯅ ꯅꯪ. ꯂꯥꯡꯂꯦꯟ ꯃꯅꯝꯃꯅ ꯃꯕꯨꯡꯗ ꯄꯥꯎ ꯇꯝꯈ꯭ꯔꯅꯤ ꯈꯟꯕꯗ ꯄꯥꯈꯠꯂꯗꯨꯅ ꯃꯅꯝꯃꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯒ ꯃꯈꯣꯡ ꯀꯣꯟꯗꯨꯅ ꯍꯥꯏꯖꯔꯦ. ꯏꯅꯝꯃ, ꯉꯁꯤꯒꯤ ꯋꯥꯐꯝꯁꯦ ꯇꯥꯆꯧꯗꯗꯤ ꯈꯪꯍꯟꯕꯤꯒꯅꯨ. ꯑꯩ ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯃꯥꯒ ꯄꯥꯎ ꯐꯥꯎꯅꯔꯣꯏ. ꯇꯥꯆꯧꯗꯗꯤ ꯍꯥꯏꯗꯣꯛꯄꯤꯒꯅꯨ. ꯂꯥꯡꯂꯦꯟꯅ ꯍꯥꯏꯖꯔꯤꯕꯗꯨ ꯇꯥꯔꯕꯁꯨ ꯅꯥꯆꯨꯡꯗꯅ ꯀꯣꯜꯂꯤꯕ ꯃꯈꯣꯡ ꯑꯗꯨ ꯐꯠ ꯍꯥꯏꯗꯣꯛꯇꯨꯅ ꯏꯃꯨꯡ ꯆꯪꯈꯤ. ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯤ ꯂꯥꯡꯂꯦꯟ ꯃꯥꯡꯒꯣꯜꯗ ꯄꯦꯟꯅ ꯀꯞꯇꯨꯅ ꯂꯩ. ꯇꯟꯖꯥ ꯑꯗꯨꯗ ꯃꯃꯥꯕꯣꯛ ꯂꯥꯛꯏ. ꯃꯃꯥꯕꯣꯛꯅ ꯂꯥꯡꯂꯦꯟ ꯀꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯍꯥꯏꯔꯛꯏ. ꯍꯩꯃꯥ, ꯏꯆꯥ ꯇꯣꯝꯕꯤ, ꯀꯩꯗꯧꯔꯦ? ꯂꯥꯡꯂꯦꯟ ꯐꯠ ꯌꯦꯡꯈꯠꯂꯛꯏ. ꯃꯃꯥꯕꯣꯛ ꯂꯥꯛꯑꯝꯕꯗꯨ ꯎꯕꯗ ꯃꯄꯤꯗꯨ ꯁꯠ ꯇꯩꯊꯣꯛꯂꯒ, ꯃꯥꯕꯣꯛ, ꯀꯥꯏ ꯆꯠꯂꯨꯏꯅꯣ? ꯀꯥꯈꯠꯂꯛꯑꯣ, ꯁꯤꯗ ꯐꯝꯃꯨ. ꯃꯃꯥꯕꯣꯛꯅ. ꯑꯩ ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯅꯤ. ꯑꯗꯨꯗ ꯅꯣꯏꯗꯁꯨ ꯆꯠꯇꯕ ꯀꯨꯏꯔꯦ ꯍꯥꯏꯗꯅ ꯁꯨꯝ ꯆꯪꯂꯛꯄꯅꯤ. ꯑꯗꯣ ꯀꯩꯒꯤꯅꯣ ꯅꯪꯅ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤꯁꯤꯕꯣ? ꯃꯥꯕꯣꯛꯇ ꯍꯥꯏꯌꯨꯁꯦ. ꯂꯥꯡꯂꯦꯟ ꯍꯥꯏꯔꯤ. ꯃꯥꯕꯣꯛ, ꯑꯩ ꯀꯩꯁꯨ ꯇꯧꯗꯤꯌꯦ. ꯃꯃꯥꯕꯣꯛꯅ. ꯑꯩ ꯈꯪꯉꯤ. ꯏꯃꯨꯡꯁꯤꯒꯤ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯑꯩ ꯇꯥꯔꯦ. ꯑꯩꯅ ꯅꯣꯏꯒꯤꯗꯃꯛ ꯈꯔ ꯐꯒꯗ꯭ꯔꯥ ꯍꯥꯏꯅ ꯁꯤꯜꯂꯨꯕꯅꯤ. ꯑꯗꯨꯕꯨ ꯏꯆꯥꯗ ꯍꯦꯟꯅ ꯋꯥꯅꯕ ꯊꯣꯛꯂꯦ. ꯀꯩꯁꯨ ꯈꯜꯂꯨꯅꯨꯁꯦ. ꯏꯆꯥꯁꯤꯗꯤ ꯃꯥꯕꯣꯛ ꯂꯩꯔꯤꯁꯤꯗꯤ. ꯑꯩꯈꯣꯏꯗ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯂꯨꯔꯒ ꯂꯣꯏꯔꯦ.
ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯂꯩꯔꯨꯁꯤ ꯇꯟꯕ꯭ꯔꯣ ꯅꯪꯕꯣ ꯂꯥꯡꯂꯦꯟꯅ ꯑꯩ ꯆꯠꯂꯣꯏꯗ ꯃꯥꯕꯣꯛ ꯑꯩꯅ ꯆꯠꯈ꯭ꯔꯒ ꯅꯅꯥꯎꯅ ꯑꯃꯨꯛ ꯀꯝꯗꯍꯧꯒꯅꯤ ꯃꯃꯥꯕꯣꯛꯅ ꯅꯅꯥꯎꯁꯨ ꯄꯨꯗꯣꯏꯅꯤ ꯀꯩꯅꯣ ꯀꯔꯤꯒꯤ ꯑꯉꯥꯡ ꯊꯅꯝꯗꯣꯏꯅꯣ ꯅꯣꯏ ꯑꯅꯤꯃꯛ ꯆꯠꯁꯤ ꯂꯥꯡꯂꯦꯟꯅ ꯃꯈꯥ ꯇꯥꯔꯦ ꯃꯥꯕꯣꯛ ꯑꯩ ꯃꯇꯝ ꯈꯔ ꯁꯤꯗ ꯁꯨꯝ ꯂꯩꯈꯤꯒꯦ ꯑꯩꯅ ꯌꯥꯝ ꯋꯥꯔꯕ ꯃꯇꯝꯗ ꯃꯥꯕꯣꯛ ꯍꯣꯏꯗ ꯂꯥꯛꯀꯦ ꯐꯔꯦ ꯐꯔꯦ ꯅꯪꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯗꯣ ꯅꯪꯅ ꯂꯥꯛꯅꯤꯡꯕ ꯃꯇꯝꯗ ꯍꯦꯛꯇ ꯂꯥꯛꯎ ꯅꯆꯦ ꯍꯣꯏ ꯅꯕꯨꯡꯁꯤꯡꯅꯁꯨ ꯅꯪꯕꯨ ꯄꯨꯔꯛꯎꯅ ꯍꯥꯏꯗꯨꯅ ꯂꯩꯔꯕꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯃꯥꯕꯣꯛ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ ꯃꯥꯕꯣꯛ ꯆꯥꯛ ꯆꯥꯔꯒ ꯆꯠꯂꯣ ꯃꯥꯕꯣꯛ ꯆꯥꯔꯔꯣꯏ ꯏꯆꯥꯁꯤꯡꯒ ꯆꯥꯛꯇꯤ ꯌꯥꯝ ꯆꯥꯅꯤꯡꯉꯤ ꯑꯗꯨꯕꯨ ꯑꯩ ꯆꯥꯔꯔꯣꯏ ꯐꯔꯦ ꯃꯥꯕꯣꯛ ꯆꯠꯂꯦꯀꯣ